ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯣ ꯊꯥꯕꯜ ꯐꯥꯕ ꯑꯍꯤꯡꯗ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯣ ꯊꯥꯕꯜ ꯐꯥꯕ ꯑꯍꯤꯡꯗ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯈꯤꯕ ꯅꯨꯃꯤꯠꯇꯣ ꯃꯪꯂꯕ ꯑꯍꯤꯡꯗꯣ ꯅꯪꯅ ꯉꯥꯜꯍꯟꯈꯤ ꯅꯪꯒꯤ ꯅꯉꯥꯗ ꯑꯩꯅ ꯉꯥꯎꯖꯈꯤ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯊꯥꯕꯜ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯊꯥꯕꯜ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯀꯥꯎꯉꯝꯂꯔꯣꯏ ꯃꯄꯣꯛꯁꯤꯗꯤ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯀꯥꯎꯉꯝꯂꯔꯣꯏ ꯃꯄꯣꯛꯁꯤꯗꯤ 이밤이 눅시 곱잖아 오바로 이밤이 눅시 곱잖아 오바로 선생님 의식시 아기아벌 남생 문화가 모습을 위생이 아끼목에 모여요 나쁘기 난기 나좋나 인나 파자라비 마이통다 나쁘기 난기 나좋나 인나 파자라비 마이통다 엄마 구리 미타phong 하이다 정말 난기 타발 엄마 구리 미타phong 하이다 정말 난기 타발 أين نكن فابدا نن نكيكيبا أين نكن فابدا نن نكيكيبا قولبرا نكشيبرا لمتاكي قولبر ꯊꯥꯕꯜ قولي نكشꯤꯡꯂꯤꯌꯦ ꯈꯨꯗꯥꯛꯁꯤꯗ ꯄꯥꯏꯔꯛꯄꯗꯣ قولي نكشꯤꯡꯂꯤꯌꯦ ꯈꯨꯗꯥꯛꯁꯤꯗ ꯄꯥꯏꯔꯛꯄꯗꯣ ꯃꯤꯀꯨꯞꯇꯨꯗ ꯈꯜꯂꯨꯔꯦ ꯊꯥꯖꯔꯨꯔꯦ ꯃꯤꯀꯨꯞꯇꯨꯗ ꯈꯜꯂꯨꯔꯦ ꯊꯥꯖꯔꯨꯔꯦ ꯅꯪꯁꯦ ꯑꯩ ꯊꯃꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯊꯥꯕꯜ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯊꯥꯕꯜ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠꯁꯤꯡꯅ ꯃꯌꯥꯝ ꯑꯣꯏꯔꯕ ꯇꯣꯞ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯔꯣꯏ ꯂꯩꯔꯤꯕ ꯏꯔꯤꯕ ꯈꯨꯗꯤꯡꯗ ꯑꯍꯧꯕ ꯈꯨꯕꯥꯛ ꯆꯪꯅ ꯑꯍꯨꯝꯕꯁꯨ ꯑꯔꯣꯏꯕꯁꯨ ꯄ꯭ꯂꯤꯖ ꯋꯥꯔꯤ ꯁꯥꯕꯁꯨ ꯍꯧꯅꯤꯡꯉꯤ ꯉꯝꯁꯨꯉꯝꯗꯦꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯍꯧꯅꯤꯡꯈꯤ ꯉꯝꯁꯨꯉꯝꯗꯦꯅ ꯇꯧꯗꯨꯅ ꯅꯪꯒꯤ ꯂꯃꯤꯡꯁꯨ ꯍꯪꯅꯤꯡꯈꯤ ꯅꯪꯒꯤ ꯁꯉꯥꯏꯁꯨ ꯈꯪꯅꯤꯡꯈꯤ ꯅꯪꯒꯤ ꯂꯃꯤꯡꯁꯨ ꯍꯪꯅꯤꯡꯈꯤ ꯅꯪꯒꯤ ꯁꯉꯥꯏꯁꯨ ꯈꯪꯅꯤꯡꯈꯤ ꯁꯣꯔ ꯊꯤꯡꯂꯒ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯁꯣꯔ ꯊꯤꯡꯂꯒ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯊꯥꯕꯜ ꯑꯩꯁꯨ ꯅꯪꯅ ꯍꯪꯂꯤ ꯃꯈꯩ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯈꯤꯕꯗꯣ ꯃꯤꯌꯥꯝꯅ ꯌꯦꯡꯂꯛꯄꯒ ꯎꯗꯕꯒ ꯁꯥꯔꯗꯅ ꯑꯩꯁꯨ ꯅꯪꯅ ꯍꯪꯂꯤ ꯃꯈꯩ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯄꯤꯈꯤꯕꯗꯣ ꯃꯤꯌꯥꯝꯅ ꯌꯦꯡꯂꯛꯄꯒ ꯎꯗꯕꯒ ꯁꯥꯔꯗꯅ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯔꯨꯕꯒꯤ ꯅꯤꯡꯁꯤꯡꯂꯤꯌꯦ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜꯗꯣ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯔꯨꯕꯒꯤ ꯅꯤꯡꯁꯤꯡꯂꯤꯌꯦ ꯂꯝꯇꯥꯒꯤ ꯊꯥꯕꯜ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯊꯥꯕꯜ ꯀꯥꯎꯔꯕꯔ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯊꯥꯕꯜ ꯂꯝꯇꯥꯒꯤ ꯀꯥꯎꯉꯝꯗ ꯊꯥꯕꯜ
थँक्यू. आई घेऊ विजय गुरु.